Churachandpur dagi Kangpokpi phaoba chingthakta nauna shemkhiba lambi paringda state amadi central force sing thamjillakpa yaroi haina Kuki gi CSOs sing amadi khunja sing na athingba pikra haini hiramasi gi matangda press na fangba thajaba yaba pau amagi likhun amagi batung inna Bishnupur district ki Torbung Kangbai maningi chingthak lambi dagi hauraga German road fauduna Bishnupur district ki Nongsup sing mathakta leiba khul sing mathang fauduna laklaga national highway number 37 gi nagyatta leiriba Kotland 0. Irang naga New IT Road, Kangsup Maning, Karam, Laylon, Khonsakul, Fauduna Laklaga Laimakong Singthak Lambi dagi, Kangpokpi Phaoba Satliba Lambi asi Kuki Singi Aron Balambi ama oina Sizinanaba Shemkhibani. Hairi Balambi asida drugs loan yadaba Kutsukulai amade Kuki Lalobu Sing Hondo Honjin Tauduna Lakli. Asigumba Aron Batavak Sing asida athingba Piraktanaba, Lambi asida security forcing deploy Taudanaba Kuki Singna Akanba Presa Kya Piri. Mamang the Su Haidi Balambi Sigima from Karada Central Force Sing Tamdana Bakayara Honakre Adupo, Kuki CSO Sing na akan bumong the political pressure kaya piduna Haidi Balambi Asida, security forcing deployed to the Naba Amadi Tobungam than the Lakli. TOMTV na fangba pao magi matung ina hausi tholi beirang asiga mari leina na nongmai kap na bagi thodok sing thing na ba home department na tampak amadi singalon na ba mafam sing da sari ba bunker sing lauthok pagaloina na Churachandpur da gi Kangpokpi samnari balambi asida security forcing thamna na ba khanat ba haukre hari nakalambarom da Kuki singnasu hairi balambi asida security forcing deployed tawdana ba akan ba mong da political lobby tawri haina power sin makatari